Manipur gi miyamna matam kaya gi mamangdagi tantuna lakhiba ILP ngasidi nakhoigi nakhuta sinakre masimak Prime Minister Narendra Modi gi khudolni haina Union Home Minister Amit Shah na haikre. COVID-19 laichana maram oiraga matam khara thingiluraba RIMS Hospital gi OPD tha asigi kungani pandagi mahausagum hanglagani. OPD hangnabagi firep asi tha asigi kunga marida pangthokiba RIMS ki official singi oiba mifam mana warep lawkhibani. Stop crime against women and child labor haiba pausal puraduna thasi kulhumdoidagi Manipurdagi Delhi tamna bicycle campaign chathariba thongna fabi chanura ahum Basimayum Bindya Devi Shinam Rosni Devi amadi Chakpram Naucha Chanu ngarang Hozai da thungkre makhoi ahumbu All Assam Manipuri Students Union Hozai District na taramna okre Niyom chumna thabak tawbiu icham chamna leizaba kendra gi praja singbudi namthak tawbigano haina Kundrakpam AC ki MLATS location na phongdokre Narcotics and Affairs of Border NAF ki kangbuna ngarang mantri pukhri dagi miyoi ama opium kg kuntraga kona na fare hari farba miyo edu Bihar gi Aurai Muzaffarpur dagi Lakhanjit Kumar chahi 38 apokpa Ram Sakal Re kawi Mahagna opium sing adu Tata truck bearing registration number NL01N6261 da haplaga purak padagi fagat pangam kibani Thaudok aduga mari leinana na police station na case ma lokhatkre hari NSCN KYA gi luchingba yauna lanmi yangkhai ni thoi Bharat Sarkar da khulai thadoktuna changjaraklaba yana leiri haina Bharat Lenga ki makok thongba official singna phongdokre Court ki stay order bu singnaduna District Administration Imphal West na Lamphel Part Collective Farming Cooperative Society gi lease land asimu matam loidrungaida eviction tawgani haina order tholakhiba asi yamna laibak thibani athubada eviction gi order asi cancel tawbiu haina Lamphel Part Collective Farming Cooperative Society gi maikaidagi mari leinaba singda pukning chingsilakli Chingjau Nungai Ching Development Association Chanda Lilong Chingjau na sinduna association asina konba mafam singda ngarangdagi hauduna chatharakhiba social service scheme ngasi loishin kre ngarangdagi chatharakpa social service scheme adu Chingjau Nungai Ching amadi Taibangpalli lambi singda chitchengki Nambol Kendra gi manung chanba isok awang laikai digi masagi chahi 13 khakta ngairiba Santosh Huidrom apokpa Sanjit Kumar na ngarang nungthilpung ahum lom taba matamda Ngayok farm da nga fanaba langda makong yesilaga paiba ngamdana leiraba urok ama kankre amadi wildlife explorer ki members oriba Tom TV ki special correspondent Dr. Huidrom Romenda kushinnaratuna ngasi ayuk tek takaidana thadokre Hiram kayada sothaduna leiriba Khetrigau Kendra asibu mapum phana chaukhatpa Tomthin nganba kendra ma oina bu honaba haibasi aikhoi punna amata oibagi thodang adu lominasi haina Kumja lising ani kungani thoi da pangthokadoriba tarani thoi shuba Manipur Legislative Assembly election da Khetrigau Kendra da mirep oigidoriba Sheikh Nurul Hasan na phongdokre Lilong Hauribi College ki NCC NSS amadi Youth Red Cross unit na Hangam Thabi Youth Club amadi college asigi alumni association ga puna kushamnaduna community extension activities ki manung chena plastic waste management program ama college asigi principal Dr. Rahizuddin Sheikh na hodokre Hairok Kendra gi manung chena leiba Sikhong Sekmai Municipal Council gi lakadoriba English ingani kunga mathoi gi Municipal Council gi election da NEIDP gi mirep oina ward number 7 da thokadoriba Sri Thangjam Lankesur Singh Ukhongsang mamang lekai da leiba gi luching makhada ward number 7 gi manung chena leiba Leirak Singh gi lambi sing shamjin ba hokre